Image Pauda Miyang Tabiri Basimbu Taram Nosa Bagloyana Kurumzari. Nasigi Maroya Pauda, Mera Ho Songbagi Taram Paksana Pantona Kre, Pre Medical Assessment Camp Pantokre Loyana, Marpuditara Subai Indian Air Force Linkaki Bagi Taram Pantokre. Hauzik Mapunga Paulo Birasi. Nasi Stasa Tonga Baluk Kaya Nasina Mera Ho Songbagi Taram Paksana Pantona Kre, Mapunga Bataram D, Lining Tosna Mahi Temple Board and Sinduna, Ahan Bamanipur Rifles the Labor, Lining Tosna Mahi Sanglenda Pantoki. Taramda Singmi Tami Pot Lanaki. Simon, Maring Intellectual, Nasigi Taramda Saryakiba Sip Minister or Ibobina Haikibada, Mioiba Amo Oina Sing Tangi Mio Kudina Masagi Horopam Kotopa Sumloi, Sing Tangi Culture Preserve to Basisu Yamnamaru Oi, Dharmana Equibutongan Tongamba Oina Uhan Basi Sumloi, Amaramda Govindaji Temple Bill, Hauzik Pass Tokrabasu, Ep Ondre, Hariba Bilasi, Ep Ondre Badina Masida, Semdo Semzin Toba Yari, Haiki. Equi Mioiba, Laiva, Simansu, Manipukina Hire and Simansu, Tamda, Tainariva, University. Koi ai thangge hai singe hai jin wa na ke koi kuna koi gi haurakam hai ga tare asi koi kau focus sumoi koi gi culture dongan ba laiba mayam si culture masi mutta hai ga su koi gi mari musinau singi jalera musinau singi or paying Sapagi Laiva Poi Toman culture Sinche Masi a Pijab Tokna Nakusian Tamba Masi Sapaba Ivasi Poi Yamaru Oi I Hamjari Nakalamaramda Kangla Religious Committee na Susinuna Mera Ho Songbagi Taram Kangla da Pantokre Taramda Deputy CM Gaikangam MLA L Ibomja Madi MLA TN Haukip na Mathangsina Sig Guest President Madi Guest Honor Oina Sarukyaki Tarangi Manung Chana Singmi Tami Pot Lanaki Yam Sana Lay Singu Aikoina How Lai Adumaya Umaga Kangla Manung Dalaiba Lampak Dasu Mukna Kangzay Sanaki Tarangi Sip Guest ke waron piladuna Deputy CM Gaikangam na Haiki Manipur gi Mukna Kangzay asi international gi thakda pukatna bahona si Manipur asi tongan ba communities na khundaba state ni art and culture amadi sports na lamdam asi bumaru oina saktakli lamdam asi ingna sikna mara tapna leba state ama ohena ba hona si Haiki Pulliver Lipundudi Chekheda Nungtang Yaida Powder Kayo Yard Madugi Lipunado Nung Shibu Lipundo Pulakun Madugi tradition say equipment into Changi Madugi relationship say quite was it Kangi was it Kangi as a batare Miron Lion from Alamansi Nito Gayana Nito Gayaka Sarun Suron Gay Mang Hona maintain Tolapa Modigi unity love and affection between Manipuris. Singing Tamikunata, Pullipunado, Tatanaba, whatever in a Sakanaba, Hena, Panchanaba, Aquiziki, Kana Sigi, Mirona, Upon to E. Highway. Kun mga suba Loktak Day Tharam ngasi Pantokre, Amaromda, Moirangi Praja Sing Loktak Festival Yaukidre. Ngasi, Central Public Ground na Pantokpa kun mga suba Loktak Day Tharamda Sip Guest Oikiba Sip Minister o Ibobina Tharam aduda wangaladuna hai
लोकताक महौसा लाइरेबिना पीबीबा ममल नाइद्रबा अखोय पुनमकी लेंद्रबा लन्नी मसिबु हेना पिबम सोसे हंदनबा होतनबा हाइबसी अखोय पुनमकी तोफम थोकपा इथौनी लोकताक हेना अफब मौंगदा संगपा हाइबसी एनवायरनमेंट कनबदा नतना टूरिस्ट सिंगी पुंगिंग चिंगसिनबदसु मतेंग ओइगनी मसिबु हेना अफब मौंगदा संगपा हाइबसी अखोय पुनमकी कमन इशूनी लोकताक फिबम सोसिनबदा मरोइबा मरमसिंग सरकारसना कुपना खंगदोक्तुना मायोक्ननबा होतनरी लोकताक तारिबा तुरेल सिंगी इसिंग असि ट्रीटमेंट तौनबा यंगसिली लोयना पाटकी मताइदा अमदि मनुंगदा लम खोपसिनबा थिंगनबा थबक पाइखटले हाइखी मदुगी मथक्ता ngaमी सिंबु खुंदा लेता हनबा थोरमसु पाइखटले हाइखी mayamsu umtang khan yeng biyoba aigi imung manung isa isu thaknanaba wakhan sidaida pat mayai sidaida phum chingthalaga mada sang sajalaga mi ani natraga ahum ahing leksalone mioi bani aikoi khudingma mapai pan thoktabi yaroi khongham khulham tawdabi yaroi madugu mayum se amamam dai mi ani dama ahing yare leiro yum lising amoita mi lising ani sina adum ahing khong hamden mama pan thoksan ma tawta di loktak si laibak se karida lakadagi ba maseba masidi aikoi mayam gyan taminaba ma changi थरमदुदा MLA टी मंगी बाबूना प्रेसिडेंट ओइकी MLA S बीरा पृथ्वीराज एक्स मिनिस्टर सनायामा बिष्णुपुर जिला परिषद के अध्यक्ष थोइबी अमदी केनोइंग कयाकिंग लुसिंगबा जोतिन वाइखोमना गेस्ट ऑनर ओइना सरुक याखी अमरोमदा ngasi लोकताक डे डेवलपमेंट ऑर्गेनाइजेशन सिनुना सेंट्रा पब्लिक ग्राउंड पांथोकिबा 15 सुबा लोकताक डे सेलिब्रेशन कम सिल्वर जुबली की थरम मोइरांगी प्रजा सिंह सरुक याखिद्रे मोइरांग कैथल थिंगदुना वाकैम फम सथखरे वाकैम फम अदुदा सरुक याखिबा मोइरांग म्युनिसिपल काउंसिल की वार्ड नंबर 3 की काउंसिलर फाइरंबम बैगबतिना फोंदोखिबदा ngasi लोकताक डे की थरम पांथोलिबा मफम असि थांगगी एरिया नते मोइरांगी एरिया नि अदुबु सेंट्रा टूरिस्ट ग्राउंड थांगा हाइना पल्लिबसी मोइरांग हाइना पनगदबनी असिगुंबा थोंग असि सथरपगिदमक मोइरांगी प्रजासिंगना ngasi की थरम असि सरुक याखिदबनी हाइखी महाकना मखाताना हाइखिबदा अथुबा मतंग मनुंगदा मरिनबसिंगना सयनरिबा फमसि सिंगदोकदबनी मदुना ट्रबदी मोइरांगी प्रजासिंगना अकनबा खोंजंग संसिंगनी करिगुंबा ताबिद्रबदी मोइरांग म्युनिसिपल काउंसिल की काउंसिलर तारानिथोय फम थादोकपगी फिरेप लौगनी हाइना महाकना मखाताना हाइखी District Program Officer Integrated Education for Disabled IED na Sarva Shiksha Abhiyan SSA Sandel Amadi National Rural Health Mission NRSM Loinana State Mission Authority SMA Manipur gi Makhada Sinduna Masi Block Talaiba Children with Special Need CWSN Singi Pre-Medical Assessment Camp Ama Khangsim Village Community Hall da Pangthokre Ngasigi Pre-Medical Camp asi State Education Block Kuntra Mangagi Sahi Tarutagi Tarani Pan Pawu Manung Leba Nama Soiraba Angang Singbu Kangdopa Amadi Lemna Mahitamba Panganabagi Pandamda Pangtopani Kemasi Manung Channel Sandel District Masi Blocky Manung Channel Leba Tongan Tonga Mongda Nama Soiraba Angang Sing Diagnosed Doki Tarangi Matanda Integrated Education for Disabled SSA Manipur State Coordinator Wahengbam Zoiranina Haiki Yan State Mission Authority na Chahi Khudingi Medical Assessment Camp Haina 35 Educational Blocks ida Chahi Khudingi dum chathaza batugi matung ina ngasi jo khoi sida pangthole basi Chandel gi Machi Block ki khogi sigi jaga sida Medical Assessment Camp se chathazari buni khoi si identify toraga moi se diagnose toraga Holy Maze School je chabayani ka hai bataba leiragati different aids and appliances habiti masagi wheelchair gumba crutches arm crutches elbow crutches adegi akhoi hearing impaired ki da hairagana hearing aids kana makhal mathen mayam legre adu mu bizaga doribani Consumer Affairs Food and Public Distribution Labor Welfare Association ga housing contractor amasung sarkar ga gi marakta sayetnaba leiribasi athuba matamda waroisin puroknaba marinabasing asenbiyo haina ngasi Desang gi office ta pangthokiba pangmising unaba amada Desang gi president angambana haikre mana haikibada housing sayetnaba leiribasina maram oiduna labor singi masa masu sing school gi pi hunba ngamdaduna laik tamba tokpui pibam yoroklibasida sarkar gi labor department na miyeng changbiyu Labor Humpuma Togi Imung Manu Musung Masama Suna Tongan Tongan Bakung Ga Sangsing Crow Pawada, Tabidana Litopasi, Desamna Hoxin and Lowy. Atoba Matamda Desamna Labor Minister da Aiba Saron Pidon Taxilagani, Loyana, Housing Labor Singi Masama Susingatam Liba School Singi, Authorities in Aso, Yasinabama Proctor Pawba, Mahiro Singi School Gi, P. Relax Tobio Haina, Ngambana Makatana Haiki.
Handak South Korea ki Incheon na pangthokiba ta Suba Asian Games da sanagi medal lorkiba amadi saruk yakiba Hangang Kendra gi manung dalaiba sanaroi masung course okre. Hangang Block Congress Committee amadi Hangang Kendra Sporting Union asiluna Kendra sigi MLA N Biren gi yumda pangthokiba thoramaduda MLA Biren Masama ISBC gi President Angomcha Nandalan ISKSU gi President Y Bihari Yaski Sports Officer W Susil Kumar na mathangsina Chief Guest President amadi guest of honor oiki. Tharamduda handaki Asian Games da India gi hockey team da saruk yaduna sanagi medal lorkraba Kothajit judo team da yaukiba Likma Bam Susila canoeing and kayaking gi Naurem Lingjen Ngambi sepak takraw gi Pangambam Linthe Ngambi Khangembam Bijeta Khangembam Omita Tayanjang Gopal Ngathem Jotin Yumnam Akas Indian football team da saruk yakiba Thoksom Umabati amadi archery gi coach oina yaukiba W Rajendra Kudol pot pigna ikai khumna bagloyna puning thogotki MLA N Biren na phongdokibada handak pangthokiba Asian Games ki Indian team da Manipur gi yamlaba sanaroi singna saruk yaduna lebaki ijat purakpa ngamba si sauthochaningai ni masigi mathakta Hangang Kendra gi sanaroi tara amasung coach ama yawba sina amuke hena Kendra sigi asoba achievement ni tathakiba games atuda Sarita Bujas na aranba decision pikiba amasung maduda India gi official amatana thawai yaukidaba adu nungaite India ki sporter Rajniti gi asoba ithil samliba si tohningde haiki Masih because people kalau orang and then masih boleh bahasa dengan sporting union membership, bahkan Congress committee membership, and then the attitude of the Indian official teams. Yes, Indian official team na Sarita ada, dan member tahu juga tu attitude tu. Masak khangdaba kulai paibasin ngasi ayu pung 7:45 tawa matamda Imphal East ki Porompa Police Station manung chanba Khumal Lampakta laiba Ningthobam Gas Agency ki office ki gate ta Chinese hand grenade ama thamlamle hairi bom adu ngasi ayu staff singa thenarapade kudakta police ta pau pira matung asoyangam yaudana thokre kanana kari maranggi damakta bom adu thamlamlibano haiba khangba ngamdre adu moinama sel gi demand lenaram bayai haina thajanari Nakalamaromda Thasi Tarukta Imphal West District Police Commando Kambuna Koirengai Catholic Hospital Manaktagi UNL Kikil Lens Corporal ama Pharaba Kadar adu maming Pukrambam Birojit Maitei Elias Angang Elias Yumsemba Sai Kunmari Apokpa Nabakowi Awang Kuno Maning Lekai digi Hojikna Koirengai Catholic Hospital Manaki Maitei Lamkhai Junction da laibani Mahak Singjame Police Station da kusinakre hairi Ngasi ayu pung 8 makhairong tabada yangang popi murai khulda hana NSN IM yor medagi potha na leiraba ama gari macha tongna lakpa mioi anina koitan tanaraga nomaina kapna halamle mak putana duna kapa duda haidarapa maruna panbedagi masu maben ani sopna laikana kre sakhang dabasina kapna halamaba mioi adudi mataimi mubha chai nipu apokpa laikhidraba joint mubha kawi thogdo asida activa angangba masuda tongduna lakpa naha anina sangaklaga Matai mina saksa dun lairing da kothorak padagi thokubada mioi ani aduna atanana nomaina kapsilak padagi sokhi madudagi matai mina sen bada mioi ani aduna tanaduna nomai round kya kapadagi panduna mafam adumaktada laikidabani haiba mioi ani aduna kapthorak pa maruna panbadagi matai miga yumthangna laiba amagi thongal da chatlamba masu maben ani sotuna jenims da laikana kre soklaba ani adudi ningola sahi 65 mapureba laikitraba Phabi Phang Muiba amadi maki sahi anirom tangairiba masunupani ahal adugi puksepta nongmai maru ama panki aduga masudugina oithangba khudangda maru ama pali hairi Hujik imashi shokpase ko 7:30 around aduda oiramgani aduga imase magi aigi sister in law mamau nupi she yampokpida chatpagi ma halakpa ngaiba ko adu ma ngairaga angang she poraga ngairaga leiba kanduda Nomai si panbane ado angang masado su khuta pale ima busu sida pale nungaite innocent mi bo suman sokhan base ekhoi nungaite habise haningi Indian Air Force IAF lekhaki bagi marpuni thorak suba kumon palan ngasi New Delhi da laiba Hindon Air Base da pangthokre IAF asi Krista Kumza lising wasamapan kontrani thoigi October 9 da lekhakibani ngasigi palan thoramda MiG-21 MiG-29 Sukhoi 30 MK1
Globemaster, Hercules, amasung Mirage 2000 singbada aircraft singna tongan mongda paiduna ayangba singbu mit thaanki. Ngasigi palan tharanga marina IAF Chief Arup Rahana haikibada manung amasung mapanda kihalakpa singbu IAF na asawba thodang ama loduna thengnaduna lakli masigi loyana civil authority singda yamna chawba mateng pangduna su lakli. Lebak ase sangapada maroiba daita IAF na lowri palan tharamaduna patharaba cricket sanaroi Sachin Tendulkar da honorary rank of group captain piki IAF linkhakibagi palan tharanga marina Prime Minister Narendra Modi na haikibada lanai oina Air Force da salam piri amadi makogi thonagi dama ekoina sauthoksei. Miyoi bazati ge mayokta crime sathai haibagi maralda Kenya gi President Uhuru Kenyatta ngasi International Criminal Court ICC kakre. Sitting President amana ICC da karakiba mahangna ahanba oire lisingani tare amasung lisingani nipan da pangthokiba mikhal matungda thokiba hingsa gi thodosinga marilena wahang pakhum taunaba Kenyatta bu ICC na court karaknaba kauki maki sakti adu maki deputy da sinaram laga maital masugi sut tawduna atya masugi taipunba Kenyatta na ICC gi leifam hekta pairaki hairi mahakna ICC da thungna jengei bangoina na mahakpu sabat pamioi kharana Kenyan Pizon Seladuna Court Kimamangda Isai Satuna Amadi Zagoi Saduna Yangda Pundoki Makoina Haikibada President Kenyatta Amra Late Mihat Aduda Mahak Yaukiba Late Ningsing Bayai Hingsagi Todo Aduda Mio Lising Masani Siki Lak Tarukna Lepang Kangan Kidabani Hokiba Mamang Ta September Tam Kuntrada Yusatarakiba Second Young United Cup 2014 Ngasi Loisin Gray Ngasi Loisin Bagi Numita Young United Cup Kaksing United Football Club Kasana Kibada Young United na Kaksing United Football Club po Mari Shinoda Maitiba Piduna winner Oikre Young United ki goal singado match ki tara tare kuntraum do amadi nipuni pansuba minata jersey number 8 10 7 amadi jersey number 9 na sankibani Sathakiba tournament si khwaidagi goal yamna sankiba player na Young United ki Rahmat na oiki aduga best defender so Young United ki Nawaz na oiki ngasi election bagi tharamda ogai SCG ex MLA Dr. Usam Debe na Sigres amadi social worker M Rameswar na president oiki Young United Cup 2014 winner. Tharangi waram pereduna Sigres oikiba Dr. Usam Debe na asumna phondoki ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕ ꯀꯝꯃꯨꯅꯤꯀꯦꯁꯟ ꯃꯣꯕꯥꯏꯜꯗꯒꯤ ꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯛꯁꯟꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯅꯕ ꯁꯤꯃ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯀ꯭ꯂꯕꯁꯤꯡꯁꯤꯅ ꯃꯇꯝ ꯃꯥꯡꯕ ꯄꯩꯁꯥ ꯃꯥꯡꯕ ꯑꯃꯐꯥꯎ ꯊꯤꯗꯅ ꯀ꯭ꯂꯕꯀꯤ ꯁꯨꯡꯂꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖ ꯇꯧꯗꯨꯅ ꯐꯨꯠꯕꯣꯜ ꯑꯃ ꯄꯥꯡꯊꯣꯛꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯕꯨ ꯄꯨꯁꯟꯅꯕ ꯂꯥꯛꯅꯔꯤꯕꯁꯤ ꯆꯍꯤ Kunmari mga kuthaba nung dali ba nga si kanda siya ko lumatan afaba adum balam da mama we kani ha si ai thajabani Jammu and Kashmir da international border ki paring da Pakistani troops singna nomai kapsulak pagi thodokta imung amagi nupi ani shire ngasi sikiba si tharaga sayol amagi manung da Pakistan ceasefire thugaiduna nomai kapsulak pada sikiba mi gi masing nipan sukre kilometer sama marphut 32 sangba ngkhai da leiba border outpost Yankai amasung khungang masa kuntra manga da Pakistani Rangers singna target tawda nomai kapsulakibani hairi Miyoi humputra kaksuwa so pandangki miyoi lising ta taruk saphagada mpham singda putokre kunja lising ama satrak khakti khungang thalotuna saphagada mpham singda hanana senthokna kre hairi Hauzik aroibada maroipa amuka na pijari Mera hosong bagi tharam paksana pangthokna kre Free medical assessment camp pangthokre loyana Marput Nitharak Subai Indian Air Force Lekhaki bagi tharam pangthokre ngasi de paudam pijaba matang aslo sinjare miyang tabiri basingbu amuka na kunjari